Khaigung Tarabadi Mitopna Leibak Namthanaba Hotnei haibasi Puarina Tagli Governor Leibak Manungda Khaibung Tarabadi Mitopna Khudongchaba Louduna Leibak adu Namthanaba Hotnei haibasi Puarina Mayek Sengna Tagli haina Governor Lakshman Prasad Asaryana Phongdokre. Next update Nungtigi Changba Potsing National Highway da Marang Kaina Pusilaknaba Governor na Khangankre. Akhanaba Khongthang Paikhatuna Nomada Changdaba Yadraba Polam Sing National Highway da Marang Kaina Pusilaknaba Manipur Governor Lakshman Asaryana DGP da Khangankre. Next update ta Wal Nikharakpadagi Chahi Amaga Thatareta Ngairiba nupa macha ama laikhidre. Urkhun district ki manungchana leiba Hamleikhong B1 gi Nongsup thangba maikaida khaba wal ama nikhairakpadagi nanduna chahi amaga tha tare khakta ngairiba nupa macha ama laikhidre. Nupi macha ani asok apan nangkhre. Next update ta Thongaujam Brinda fan club na asumna share tawrakli. Mr. Biren, you are the core issue. KNO, UKLF ka BJP ga 2022 gi election da vote kanaba cookies sing da political settlement porakani haina wasakaya saklubagi asina asengba lan asigi horafam ni government na miyam da tatpat tawbase lefase haina share tawrakli. JDU gi mire manga gi mathakta disqualification gi case lokhatkre. 12 suba Manipur Legislative Assembly da JDU gi mire oina karaklaga BJP da onsinkiba MLA aharmada Khumukjam Joykisan ani subada Nursanglur Sanate ahum subada MD Asaduddin mari subada Thangjam Arun Kumar amadi MN Khokte gi mathakta JDU Manipur State Unit Maikaidagi Constitution 10 Schedule gi makhada disqualify case lokhatuna wayen chathanaba wakalakhiba matung inna masigi proceeding makha thagi tang kungi ayuk pung 13 makhai taba matamda chatharagani hairi. Narang chathakiba aroiba SLMB session da SLMB secretary na disqualification gi case asiga mari lainana MLA singda ayiba seron pisin kre hairi. MLA manga asigi mathakta lokhaliba disqualify case sing asiga mari lainana ayiba paukum sing speaker gi office da mathang thagi tang 32 phawgi manungda yoholaknaba khanghankre. Mathang thada chatkadawriba proceeding asida respondent oiriba MLA singa masamak natraga mahut sinba authorized oiba miyoina lagliba matam asida sabsana laknaba khangankre haina pau asina makha tari. Mathangi update ta organ donate tawbana atopa miyoi nipan gi punsi kanba ngammi haibasi khudingmangna khangba matam oire. Miyoiba ama hek sibaga punja kharadi mahaki masada yauriba khayat khara hinglaga lay hairiba khayatsing aduna atopa miyoi nipan gi punsi kanba ngammi haibasi wakhalon asi mipung khudimakta senminnabagi matam oire haina Association of Healthcare Provider of India Manipur chapter gi president Thausu puriba Siza Hospital and Research Institution gi managing director Dr. KH Parlinna Phongdokre. Jiki nupi ma sahitra te suba ma mana dan toramisi radio tabada organ donation matang tabada aisu tongningi aisu skam barakta siraga de aisu tongningi hairam bagidamukta imung manungna ne ma haijaram bado adu pangthokna phona bada masi ken taseng matam sadana masi stroke to bune brain de ithok bune ba adu akoi da ming chale dagidi imung manungna da mai tawna volunteer ta koi yararoi khangbadagi koi ge branded committee na yengani adagi pung taruk lerga mu yengni mai brain se amhone hingala roi hairagadi adugi posi moida disclose tawraga moina voluntarily haijarakpani. Aidi awareness yi leire haitare hujik mahuksa natre
aduga education ki level wangbanina northern India da koina ihan han oigre Manipur na this is organ donation se si yamna phaba khudam amani